ꯑꯩꯅ ꯉꯁꯥꯏꯃꯛ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯀꯣꯏꯔꯛꯄꯁꯤꯗ ꯑꯩꯅ ꯉꯁꯥꯏꯃꯛ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯀꯣꯏꯔꯛꯄꯁꯤꯗ ꯎꯍꯩꯗ ꯄꯪꯂꯥꯛꯇ ꯎꯔꯦꯗ ꯖꯨꯛꯁꯦ ꯖꯨꯛꯇꯥ ꯑꯃ ꯇꯧꯔꯦꯗ ꯀꯩꯅꯣ ꯀꯩꯗꯥ ꯑꯃ ꯇꯧꯔꯦꯗ ꯑꯩꯅ ꯉꯁꯥꯏꯃꯛ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯀꯣꯏꯔꯛꯄꯁꯤꯗ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤ ꯊꯥꯏꯅꯒꯤ ꯃꯃꯤ ꯁꯥꯝꯂꯛꯂꯦ ꯆꯤꯡꯌꯥꯒꯤ ꯑꯆꯤꯛꯄꯗ ꯈꯨꯠꯂꯪ ꯏꯁꯩ ꯇꯥꯈꯤꯗ꯭ꯔꯦ ꯆꯤꯡꯌꯥꯒꯤ ꯑꯆꯤꯛꯄꯗ ꯈꯨꯠꯂꯪ ꯏꯁꯩ ꯇꯥꯈꯤꯗ꯭ꯔꯦ ꯑꯩꯅ ꯉꯁꯥꯏꯃꯛ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯀꯣꯏꯔꯛꯄꯁꯤꯗ ꯑꯩꯅ ꯉꯁꯥꯏꯃꯛ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯀꯣꯏꯔꯛꯄꯁꯤꯗ ꯎꯍꯩꯗ ꯄꯪꯂꯥꯛꯇ ꯎꯔꯦꯗ ꯖꯨꯛꯁꯦ ꯖꯨꯛꯇꯥ ꯑꯃ ꯇꯧꯔꯦꯗ ꯀꯩꯅꯣ ꯀꯩꯗꯥ ꯑꯃ ꯇꯧꯔꯦꯗ ꯇꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯅꯣꯂꯨꯛꯆꯔꯤ ꯑꯩꯅ ꯁꯛꯆꯔꯤꯕ ꯏꯁꯩꯁꯤꯒꯤ ꯑꯔꯣꯏꯕ ꯄꯦꯔꯥꯒ꯭ꯔꯥꯐ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯃꯌꯥꯝꯗ ꯌꯥꯝ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯃꯌꯦꯛꯁꯦ ꯇꯥꯍꯟꯖꯅꯤꯡꯗꯅ ꯍꯥꯏꯖꯕꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯄꯨꯅ ꯃꯁꯨꯗ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯤꯈꯤꯗ꯭ꯔꯦ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯤ ꯏꯃꯥꯁꯤꯡꯁꯨ ꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯈꯤꯗ꯭ꯔꯦ masuda pengawari dikre kaitlay kung lapi imasinsu kutamay ng paikire kenagi kay singda kenagi kay singda isay gisura suyaw kidre ole ole umon ole 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 pumon ole ayna nga sayman ay sakol tongduna asum koyrakpasida buhay da pangakaureda jukse jukta matawreda ayno kayta matawreda ayna nga sayman ay sakol tongduna asum koyrakpasida asum koyrakpasida Thank you.